Hauzik faubagi kwaidige update ba pau tabiriba singbu Visanta Saikomna taram noksari Hauzik ahambada maruiba pau miyamda pizari Petrol diesel amadi LPG gi mamal hengalakpagi mayokta Congress na wakat mi famkre Sapona satharki baban handokre Alu thamba godown amagi geta sakang dabas singna bom pokai halamle hari Imphal West Deputy CM PBU haina nonglai kangna phongdokre loinana sitaljet hatpadas janaba miyosing matik chaba charak PBU haina JSC na phongdokli haujek maruiba pau sing miham da sandokna bijari Hauzik lengak pairiba BJP ni lusing ba India lengak asina petrol diesel amadi LPG amadi nongmada mipung kudingda changraba yadraba polam sing mamal ka henda wangkalakpagi mayok tangasi India fumbada Indian National Congress ki mieng makhada wakat mifam chathakre wakan mifam asida saruk ama oina ngasi Manipur Pradesh Congress Committee na sinduna BT rota laiba party asik office Congress babanda sit in protest pangtokre hari Protest aduda Manipur Pradesh Congress Committee ki nauna kalaba party ki President Kaisam Megachandra CLP leader Okram Ibobi ex-MP Thoksom Maina amadi tongan ba atay Congress ki lusing ba kaya ama saruk yaki CLP leader Okram Ibobi na phongdokhibada BJP ni lusing ba India ki lengak asi hek langpadagi nongmada yumthong khudingda changraba yadraba polam singi mamal nongmogi hengalakpana lairaba nomagi surga nomlaga chara talaba miyoi singda kamthengna awaba pidi mahangna makha taraduna hairi handak pangthokkiba state mangagi assembly election hek loikibaga nonganbaga petrol diesel sakthong gas amadi nongmada changraba yadraba polam singi mamal tangkak mari mangada nongmagi hengalakli Manipurdasu nongma gasurga nomlaga hingliba lairaba miyoi singda kamthengna awaba saitheng pire haina phongdokli Sapona satharik kiba matam kaktaba ban ngasi numit yung pung taragani thoy tabadagi matam khargi oina handokre hari Tenia People Organization amasung Angami Public Organization na hairakpadagi matam khargi oina ban asi handokpani hari Ngasi ayu angan badong alamday Porampat Police Station na konba telepati lambigi Turel mapan na layba alu amadi tilhaw tamba godown amagi geta sakang dabas singna bom pokai halamle thaudok thokpam dagi fangwa paw amagi matung ina hairiba godown asi Ramnath Sahu apokpa Bishwanath Sahu kauba miyoy amagini hairi Ngasi ayu nongalamday pung 3:10 sa matamda godown adugi get manakta bom adu pokai rakibani bom pokai kiba adu da get ki saruk khara amang ata thokpa natana asok apan amadi mishi mina thokpagi pawdi leite banbaya badi mapam asimakta da tha kharagi mamang da su bom pokai lambagi thokdok thokhiba leikrabani Ngasi ayu pung mapalom taba matamda nonglai kang Transport Union gi office Imphal West laibada union gi akanaba mifam ama pangtoktuna hauze odagliba Manipur lenga ki maramda khanaki ngasagi mifam nakum na khanaraba matungda Imphal West ki manungda laiba lamsang kendra gi MLA Salam Rajan lamsang AC asan mirai naidana tola taraba singbu mateng pangbiba lorana Manipur gi praja miyam gi damakarigumba afaba thabak sing hajarubada thong launa hangduna angamba thakta aigi migi naidana hotna biba Manipur gi rajniti da yamna senior oiraba miyoini mamangi BJP lengak lainabasu hotnaba matamdasu sacrifice tawduna laklaba adugumlaba Imphal West ki amadi Manipur gi khanjaba ikai kunmazaraba MLA S Rajan BJP lengak ki fajakraba niyamgi matung inna Imphal East ta Chief Minister amadi maruoiba minister sing laikhrabagi tungda BJP gi MLA singsu yamna kariba Imphal West district ta BJP gi senior MLA Salam Rajan da Deputy Chief Minister PB Neba Manipur gi Chief Minister amadi national leaders sing amadi stakeholders sing pungning sing sinjari haina union asigi president M Dinesh na khuyak piduna thokpa cherol amana phongdorokli ta asigi kunga tariki ayukta mayum dagi thokhi badagi thiba khangdana leirakhiba kodong pokpi mamang likai dagi toizam Ahongzau amadi toizam ongbi Aruna Devi gi machanupa toizam Sitaljit chahi 18 ngarang lairenjam water supply gi pukreda asiba haksang oina fangbangam khiba adunga si postmortem torogani hari singningai oiba mong da siduna leramba thogdok adugi matang da JSC against brutal killing of toizam Sitaljit singha semkhiba golana
Bizenti Sanubu convener oina Kankibani, Garang Til Kodongpupi Mamaleka Community Hall the Pangtokpa Pomishingunaba Amada, Bizantina Fondo Kibada, Settle Haribanupa Masasi, Kamix Pemton College Yang Tangda BA 4th semester Tamduna, Yumgi Mateng Pangduna Isam Sam Lazabani Karigabang Mahapu, Halap Libano Atuba Matamda Mihar Asida Genereba Muyishing, Lenga Asina Tidok Pida Matik Chaba Cherak PBU Amadi Sital Jitki Postmortem, Tobo Matamda Video Coverage Tobio Haina, Fongdorokli. Haukiba kum jali singani kun ngama thoida lobasina grow Manipur team JMT koba miyam da namthak chauna toba scheme salary ba kangbu haibadi Pukram Michael amadi mahaki imung manungda makhoina namthak tawduna changjaraba miyam dagi grow na khuzing oidana khomliba sampam sing puduna chinki gadawre haiba lobasina khangbadagi makhoigi miyam dagi khongon kiba yamlaba sampam akangnaba matam amada pitokina ba khangan kiba laiki haina aina thingkraba Lalalo People War Group की सेक्रेटरी सेंट्रल मीडिया कोऑर्डिनेटर कमरेड लेनिन मैते ने खुयक पिदना थोकबा चेरोल अमना खंगलकली यामना तांगा थोकबा थौदोक अमा राजस्थान की दौसा डिस्ट्रिक्ट मिरो लिबी नुपी अमा कॉम्प्लिकेसी केसता लेखिदबगी मर्डर केसता बुक तौखिबी डॉक्टर नुपी अमा मियाम की प्रेशर दगी खांगबा गमददुना मसा मतोम तंगरांग सिजखरे पावसगी मतुंग इना Complicacy Tokpa Madamna Lekirabi Miro Libinupi Asigi Imung Manungna Doctor Asigi Private Hospital Adu Section Dehaina Maral Sibadagi Doctor Asibu IPC Section 302 Murders Ki Makada Book Tokibani Lekirabi Doctor Asigi Maming Arsana Sarambakawi Mahak Sikiba Matamda Society Note Amasung Tamlam Bagalana Maduda Doctor Singbo Haras Piba Tokpio Haramki Note Aduda Makatana Doctor Aduna Irambagi Matung Inam Haki Mapuroba Made Masa Singbu Yamna Nungsi Mahana Laki Rabamatung Makoibu Otpi Nabiba Tobiganu Haramki Postmortem Hemorrhage BP His Hibasi Yamna complicacy oiba case amadi mahana kanamat buhat ki balay mahaki asoy balay ki de haina fongdok lamki mahana sikhiba sina mahaki maral laite badu praman oirgani maral laite ba Dr. Singda otpanay ba tokpiu hairamki mahaki masa singbu mamalaite bagi awa badu kangan birakanu haina society note aduda fongdok lamki Dr. Arsanabo murder case ta book tobada political pressure kaya lakibana mahak na firip asi low bo oiramgani haibagi report tawri Dausa police na BJP ki Mampam adugi lusing basu oiriba hanagi MLA Jitendra Godwal bu society case asiga mari lenena phajin kre ex MLA asi Arsanana sidringi mamangda Arsana gi mayokta protest taw bugi sinabada yawi haina maral siri State asida leiriba nongthomam biren singana lusing balanga asina drug ki mayakta sangsilakpa war on drugs campaign for a drug free society mai pangna sangsili campaign asige sarug amo oina kangpopi district ki lamlan area da leiba sarkot hill range ta sarauna lam acre kulom oigadaba Mapung mari paraba mahi yalaba yamlaba popi pamising yantatuna mangan kre lengang asigi makada sa tariba campaign asigi sarug amoina ngarang narcotics and affairs of border naps kangpupi district police forest department amasung modbung post da leiba kunganiti shuba Assam Rifles ki apun batim amana mapung mari paraba popi pamising adu yantatuna mangan kibani hari Aujilosilakpada maruiba pau sing amuk kahana miyamda pizari petrol diesel amadi LPG gi mamal hengalakpagi mayokta congress na wakat ni famkre saporna satharakiba matam kakthaba ban handokre alu thamba godan omagi geta sakang dabas singna bom pokai halamle hari
Imphal West Deputy CM PBU haina nonglai kangna phongdorakli loinana Sitaljit hatpada chenaba miyoi sing mathik saba cherak PBU haina JSC na phongdorakli ngasigi oina pijariba pausing asiga loinana loijare Diamond Radio na numidang waram matamda phongba pauche singdagi lokthokchaba maroiba pau miyamda pijaba tabiriba singba mukahana kurumjari Lengsin Biro, Miyang Gidamak Kudong Sana Namagidamag Laizere, Sur Hospital, Kangabo.